JIRIBAM ROMDAGI pot PUDUNA THORAKPA TATA truck singda ngarang nongyai sinam kul manakta KUKI singna attack CHATHARAKKHIBA ADUGI matangda ESCORT commander AMASUNG Noney police ki Mathakta matik chaba action LOUKHATKADABANI HAINA all Manipur road transport drivers and motor workers union ki general secretary MAIMOM ANIL na PHONGDORAKLI hiramasi matangda ngasi MJ Avenue da leiba union asigi office ta pangthokpa paugi mifam amada ANIL na hai ngarang numidang pung 8 rom taba duaida Noney police station amasung ESCORT commander na pot thana yauba TATA truck sing Nonedagi THADURAKKHI gari sing aduna sinam kul yaurakpada KUKI singna nung thomjilakhi maduda gari mapan akaya toy nangkhibaga loinana driver ama asogapan nangkhi matang asida thamningliba wafamdi ROP thamdana matau karamna gari sing adu Nonedagi tharaklibano asigumba mathong huktaba thong asina lambi asida driver sing chatpada akiba faure masidi driver sing siro haibaga chapmanai masi pumnamaki tekchak ESCORT commander amasung Noney police na pugadabani maramaduna makoigi mathakta lengangna matik chaba action LOUKHATKADABANI hiramasigi matangda chief minister N Birenda su ai bacherol piduna taksin kre haukiba tang 13 da su sakhangdaba singna jiri romdagi pot puduna maiteina thorakpa TATA truck sing Tamenglong police station gi manung chanba kaimai gi area da sakhangdaba singna khamduna photo nambagi thabak chathaki Madugi chab chaba maram su amata pikide oiragliba fibam asina maram oiraga driver sing lambi asida sathok chasin tauba kinare maram aduna hairiba lambi asida matik chaba ROP thamduna driver sing mapung fana ngakpi senbigadabani haina anil na makatana phongdorakhi ngase ngarangi escort puthoriba escort commander loinana sagi Noney police station gi policing masi mathakta mari lena department singna akan mongda action lowi adamni Masina taba taragadi koi driver singche starting thadokpagi khongjang ma jangsilakpa yai hairima mafam sing asida koi ROP fajana pidragadi gari thabiganu aduga escort fajana leitragadi gari thabiganu adu honorable CM nasu masigi koi driver singki wakase yam pung jangna tabiraga ami matik je thengreba awa singche honorable CM na fajana driver singki wafam singsi tabigani na khanje escort ki commander amadi Noney police station sida akan action lobi gadam